ukhrul da tangkhul micham ani Hatkhibagi Kuki community chenade haiduna TNL gi chief ki mathakta FIR lokhanna bataksinkhre tha asigi taraga Nepal da ukhrul district ki litan police station gi manung chanba imphal ukhrul lambi gi TM ka songkhul manakta Kuki militant singna nongmai kapsinduna lambi asida lakpa gari singda attack tawbada tangkhul naga gi micham ani sekhiba amasung miyoi kayana sopan yaukhiba thogdokta Kuki community sing chenai haiba chapchaba evidence leitana phongdorali bawafam singbu yaningdaba phongdokladuna thogdok asiga mari leinana tangkhul naga long TNL gi president Solward basum na phongdokhibadu yumpham yaudaba aranba wafam ni haina Kuki CSO working committee na yamna kanna yaningdaba phongdorakli yumpham yaudaba provocative oiba wahai singa loinana thodo asiga mari leinana Kuki community singda taishinba asina hojik fagalakli hairiba situation asida amu hena sathiba mawongda purakna basinbani haina phongdorakli loinana Kukisingna lan chathahali haiba wafam sing aranbani amadi yumpham yaudabani hairi TM ka songkhul mayada militant singna nomai kapsinduna micham ani Hatkhibagi thogdo asida nungaitaba phongdokladuna nakal ani mangna pukning wakal sing phathaduna asengba chumba pau singda yumpham oibasing phongdoknaba khunja singna pamliba santi amasung tangduleitaba puraknaba honnabada mating pangminasi hairi Committee asina TNL gi president Solward basumna thogdo asiga mari leinana phongdokhiba wafam aduna kangluf ani gi marakta tension wangkhadali amadi maki comment asina pamdaba thogdok thongnaba maram oihali hairaduna lainga ki mari leinaba authority na sumoto FIR register tawnaba su taksilakli suda yauriba outfit group singi unauthorized oina sariba camp sing asi tha amagi manungda thingjilagani Govindas State asigi home pariba Minister Govindas Konthawjamna Manipur gi chingama sung tampaki suspension of operation su agreement yauriba outfit group singi unauthorized oina sariba camp sing asi tha amagi manungda thingjilagani haina phongdokhre Minister gi wafam asi ngarang pawgi mifam amada pawmi singna hangkiba wahangi pawkhum oina phongdokhibani hairi mahangna makha tarduna hai hiram asigi matangda government su group sing amasung peace monitoring committee na kupna tanaraba matung waref oina lokhibani yanakhibagi matung ina suda yauriba kadar singna Makoi gi authorized designated camp sing dagi hendok tana laigadabani warep sing asi indaba singi mathakta chapchaba step sing lakhotkani pawmi sing na makhata na hangkibo hangi pawkhum piraduna imphal west ki fayeng amasung imphal east ki now nongsumda lairiba pambaina luchingba United National Liberation Front UNLF ki camp sing relocation tawbagi matangda khulsing adugi akoibada lairiba miyam sing na thingduna khongjang changsin khiba aduga mari lainana mahangna high government asina mafam sing adu safety amasung security lainaba khongthang lokhatkibani athuba matamda relocation tawgani haiki mahangna makha tarduna high Union Home Minister Amit Shah gi miyeng makha da chahi asigi March 19 fawgi manungda Next slide Lijam pungmut muthatnaba pandam thamkiba duga iroinena Manipur state asidasu militancy loisinaba thorang sing lakhotkani haiki Manipur police ki ka henbali chana police ta miyamna thamlamba thajaba pumba manghale James Manipur police na nauri maru amadi yot mat pahenduna police na attack chatharakle haiduna case pansinbagi ka henba thawung asina Manipur police ta thamlamba thajaba mangsilakle haina nongoda da laiba Eastern Lion Club ki games and sport ki secretary Moirangthem James na pendaba phongdorakli Police na tamthina fubodagi sawongbung primary health center da laing balakpada James na makhatan hai Tronglaubi ki thogdokta laikidraba angang ani ki apokpa mama adu nongada ningol oibana Tronglaubi mihat ki mayokta chathakiba maira khongchatta club ki mehut Sillaga sarugya ki maira khongchat ki mafam oiriba sagolban yoba matamda security force na khongjangloy singfa na batanarakpada school amada chensinbada rapid action force RAF na phaki haiki mangna makhata na hai RAF na farba matungda Manipur police ki team amada sinaki policing aduna makhata na fubaga loinena nauri ama pahelaga nauriga konana Fai haiduna imphal police ta puki police station da nat khara puthokduna pahelaga nauri amadi nat ka konana fare haiduna case pansin ki Manipur police ki ka henbali chat asina police ta miyamna thamlamba thajaba pumba mangale haina mahangna nungaitaba phongdorakli gi oiba issue da ningtam yawol tawminariba singna yawsin biganu KCP apunba Revolutionary ihau toriba akhoi miyamna isingni amadi akhoi na ngani ising leitaba matamda ngana kaidongaida leiba ngamloi miyamgi oiba issue da ningtam yawol tawminariba singna yawsin bidanaba aina thingkraba Manipur gi laloluf Kanglaipa Communist Party apunbagi publicity secretary Punchirol meitei na khuyek piduna thadorokba cherol amana haidi Cherol asin hai miyam adugi maraktagi ngasidi ikhoina mang thaduna ningtam yawol ihau horiba singni tangdu leitanaba manaba awonba chawkhatpa ningtamba leiba ama oinabagidamak sintha pangthokpada miyam yawdrabadi mai pakpa ngamloi haibasini Kanglai khunai asida khunda leitaminariba yellow ireicha singna ngasi kham thengna wariba sigi maramdi ireicha sing asidi mabuk mapau yamna fai migi awaba yamna ui thamoi yamna chawthui minungsi yamna chawi amadi emotional da tos tawduna icham chamna hinglubagini haibasi haiman bathokloi
2023 ꯒꯤ May 3 Kuki narco terroristꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛ ꯈꯝ ꯊꯦꯡꯅ ꯋꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯋꯥꯕ ꯈꯛꯇ ꯃꯥꯌꯣꯛꯅꯕ ꯅꯠꯇꯅ ꯑꯁꯤ ꯑꯅꯥ ꯐꯥꯎꯕ ꯌꯥꯎꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯄꯥꯝꯃꯨꯈꯤꯗ꯭ꯔꯕꯅꯤ꯫ Kuki narco terroristꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯁꯥ ꯉꯥꯒꯤ ꯂꯤꯆꯠꯅꯤ, ꯌꯥꯝꯅ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯉꯁꯤꯃꯛ ꯃꯤꯌꯥꯝꯅ ꯍꯧꯔꯤꯕ ꯏꯍꯧ ꯑꯁꯤꯗ ꯃꯅꯥꯀꯣꯡꯅ ꯇꯥꯔꯕꯁꯨ ꯇꯥꯗꯕꯒꯨꯝꯅ, ꯃꯃꯤꯠꯅ ꯎꯔꯕꯁꯨ ꯎꯗꯕꯒꯨꯝꯅ ꯐꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯤꯕ ꯍꯪꯂꯥꯏꯒꯤ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤꯕꯨ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯅ ꯇꯥꯛꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯁꯤꯗꯤ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄ ꯏꯟꯗꯤꯌꯥꯒꯤ ꯍꯨꯏꯔꯣꯏꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯌꯥꯝꯅ ꯈꯪꯂꯕꯅꯤ꯫ ꯍꯪꯂꯥꯏꯒꯤ ꯒꯕꯔꯃꯦꯟꯠꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤꯕꯨ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯣꯏ꯫ ꯃꯤꯌꯥꯝꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯎꯕ, ꯁꯦꯜ ꯈꯔꯅ ꯂꯩꯕ ꯌꯥꯕꯗꯧꯅ ꯗꯔꯇꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕ ꯑꯁꯤ ꯁꯤꯚꯤꯜ ꯋꯥꯔ ꯕꯔꯇꯟ ꯇꯧꯕꯒ ꯄꯥꯡꯈꯛꯅꯤ ꯍꯥꯏꯔꯤ꯫ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯅꯨꯃꯤꯗꯥꯡ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯤꯕ ꯅꯍꯥ ꯀꯌꯥꯅ ꯑꯃꯗꯤ ꯅꯍꯥ ꯑꯍꯜ ꯈꯥꯛꯇꯅ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯍꯧꯔꯤꯕ ꯏꯍꯧ ꯑꯁꯤꯗ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯗꯧꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯌꯩꯈꯥꯏ ꯊꯨꯒꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯑꯔꯣꯏꯕꯤ ꯊꯥꯛꯇ ꯑꯣꯟꯁꯤꯜꯂꯛꯂꯕꯗꯤ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯑꯣꯜꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯆꯥꯛ ꯆꯥꯛꯂꯨꯛ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯒꯤꯗꯃꯛ ꯃꯤꯌꯥꯝ ꯍꯤꯡꯕ ꯅꯠꯇꯦ, ꯍꯤꯡꯅꯕꯒꯤꯗꯃꯛ ꯆꯥꯛ ꯆꯥꯛꯂꯨꯛ ꯑꯗꯨ ꯆꯥꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤ ꯑꯅꯥ ꯊꯧꯗꯣꯛ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈꯤꯕꯁꯤꯡꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯕꯤꯌꯨ꯫ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯍꯧ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯏꯍꯧ ꯌꯥꯎꯅꯤꯡꯗꯕꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤꯗ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯍꯧꯔꯛꯂꯤꯕ ꯏꯍꯧ ꯑꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ, ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯍꯦꯟꯖꯜꯂꯛꯇꯅꯕ ꯆꯞ ꯆꯥꯕ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯅꯕ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯄꯔꯁꯣꯅꯦꯜ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯒ꯭ꯔꯨꯞ ꯑꯣꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯏꯁꯨꯗ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯄꯗ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥꯀꯥꯏ ꯈꯥꯡꯕ ꯑꯃꯗꯤ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯌꯥꯎꯔꯛꯂꯕꯗꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯅꯕ ꯂꯨꯞ ꯑꯁꯤꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯔꯤ꯫ ꯑꯁꯥꯝ ꯊꯤꯕ ꯈꯪꯂꯛꯈꯤꯗ꯭ꯔꯕ ꯃꯤꯈꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯁꯤꯅ ꯐꯪꯂꯦ꯫ ꯑꯁꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤ ꯚꯣꯠ ꯊꯥꯗꯅꯈꯤꯕ ꯅꯨꯃꯤꯠ ꯊꯥ ꯑꯁꯤꯒꯤ 9ꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯃꯤꯈꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯒꯤ ꯍꯛꯆꯥꯡ ꯉꯁꯤ ꯀꯥꯔꯕꯤ ꯑꯪꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯀꯣꯔꯅꯣꯂꯤꯌꯁ ꯀꯤꯟꯗꯨ ꯀꯧꯕ ꯃꯤꯈꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨ ꯀꯥꯔꯕꯤ ꯑꯪꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯣꯡꯋꯣꯡꯋꯦ ꯑꯦꯔꯤꯌꯥꯗ ꯂꯣꯀꯦꯜ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯅꯝꯕꯔ 19 ꯁꯔꯄꯣ ꯀꯊꯥꯔ LP ꯁ꯭ꯀꯨꯜ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯗ ꯑꯍꯨꯝꯁꯨꯕ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯃꯊꯧ ꯇꯧꯔꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯥ ꯑꯁꯤꯒꯤ 9ꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ꯎꯔꯦꯗꯅ ꯁꯤꯚꯤꯜ ꯋꯥꯔ ꯍꯥꯏꯗꯨ ꯇꯧꯔꯤꯁꯤꯅꯤꯗꯅ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯑꯞꯄꯔ ꯍꯥꯎꯁ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯐꯝꯂꯤꯕ ꯃꯦꯝꯕꯔ MP ꯃꯍꯥꯔꯥꯖ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯊꯣꯏꯗꯣꯛꯅ ꯂꯨꯒꯗꯕ ꯅꯠꯇꯦ, ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯈꯣꯡꯆꯦꯞ ꯍꯥꯏꯅꯔꯤꯕ ꯑꯁꯤꯅꯤ ꯍꯥꯏꯈꯤꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯇꯧꯕꯇꯕꯨ ꯁꯅꯥꯖꯥꯎꯕ MPꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯂꯨꯆꯤꯡꯂꯤꯕ BJP ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯔꯦꯗꯅ, ꯈꯪꯅꯔꯦꯗꯅ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯀꯤ ꯌꯨꯝꯅꯥꯝ ꯈꯦꯝ ꯆꯥꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯦ꯫ ꯃꯤꯅꯤꯁꯇꯔ 4ꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯃꯤꯅꯤꯁꯇꯔ ꯍꯥꯞꯆꯤꯟꯕꯁꯨ ꯉꯝꯗꯦ꯫ ꯆꯍꯤ 3 ꯐꯥꯔꯛꯂꯕ ꯂꯥꯟ ꯑꯁꯤ ꯂꯥꯛꯁꯤꯟꯕꯁꯨ ꯉꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯤꯚꯤꯜ ꯋꯥꯔ ꯍꯥꯏꯗꯨ ꯇꯧꯅꯔꯤꯁꯤꯅꯤ꯫ ꯇꯥꯔꯦꯗꯅ BJP ꯑꯃꯁꯨꯡ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯅ ꯗꯃꯥꯗꯝ ꯃꯁꯤꯡ ꯍꯦꯟꯅ ꯂꯩꯔꯕꯁꯨ ꯆꯍꯤ ꯑꯃꯔꯣꯝ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯎꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯂꯩꯍꯜꯂꯨ꯫ BJPꯒꯤ MLAꯁꯤꯡ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯔꯗꯥ ꯗꯦꯕꯤ ꯌꯥꯎꯅ ꯗꯦꯜꯂꯤꯗ ꯄꯪꯀꯧꯗ ꯀꯧꯁꯤꯜꯂꯤ, ꯄꯪꯆꯠꯇ ꯆꯠꯂꯤ, ꯑꯊꯨꯕꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯂꯒꯅꯤ ꯍꯦꯛꯇ ꯂꯥꯎꯊꯣꯛꯏ꯫ ꯂꯨꯆꯤꯡꯕꯗꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯟꯕ ꯑꯃ ꯍꯦꯛꯇ ꯌꯥꯔꯦ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯦꯟꯇꯔꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯕꯨ BJPꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯒ꯭ꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯄꯨꯊꯣꯛꯂꯦ꯫ ꯃꯗꯨꯗ ꯄꯨꯝꯅꯃꯛꯅ ꯌꯥꯅꯔꯦ꯫ ꯃꯥꯏꯊꯣꯡ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯎꯈꯤ, ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯀꯪ ꯀꯣꯠꯄ ꯍꯥꯏꯗꯨ ꯇꯥꯈ꯭ꯔꯦ꯫ ꯑꯁꯤ ꯐꯥꯎꯕ ꯈꯣꯡꯆꯦꯞ ꯍꯥꯏꯅꯔꯤꯕꯁꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤꯅꯤ꯫ ꯃꯗꯨꯅꯔ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯝꯅꯅ ꯃꯤꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯂꯥꯟꯗꯥꯕꯒꯤ ꯃꯊꯛꯇ ꯅꯥꯒꯥ ꯐꯨꯔꯨꯞꯇ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯤ ꯀꯨꯀꯤꯒꯤ ꯍꯣꯝꯂꯦꯟ ꯁꯦꯝꯅꯕ ꯂꯥꯂꯣꯡꯅꯤ ꯍꯥꯏꯅ NACN-IMꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯨꯡꯀꯥꯏ ꯀꯥꯏꯍꯜꯂꯣꯏ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯈꯤꯕꯁꯨ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯟꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯇꯨꯅ ꯀꯥꯝꯖꯣꯡ ꯑꯃꯗꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯐꯥꯎꯕ ꯆꯔꯥꯡꯅꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯂꯩꯉꯥꯛꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕ, ꯌꯦꯡꯁꯤꯟꯒꯗꯕ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯎꯆꯤ ꯃꯈꯨꯟꯗ ꯆꯪꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯉꯥꯡꯂꯝ ꯂꯥꯎꯔꯝꯕꯁꯤꯡ ꯇꯥꯈꯤꯗ꯭ꯔꯦ꯫ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗꯗꯤ ꯈꯟꯅꯔꯝꯒꯅꯤ, ꯇꯥꯟꯅꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯕ ꯃꯥꯜꯂꯦꯗꯅ꯫ ꯍꯧꯖꯤꯛ ꯗꯤꯁꯇ꯭ꯔꯤꯛ 5 ꯍꯥꯏꯕꯗꯤ ꯏꯝꯐꯥꯜ ꯏꯁ, ꯏꯝꯐꯥꯜ ꯋꯦꯁ, ꯊꯧꯕꯥꯜ, ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ BJPꯅ ꯂꯨꯆꯤꯡꯕ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅ ꯅꯧꯅ ꯁꯦꯝꯈꯤꯕ ꯚꯥꯔꯠꯇꯤꯌꯥ ꯅꯥꯒꯔꯤꯛ ꯁꯨꯔꯛꯁꯥ ꯁꯟꯍꯤꯇꯥ BNSS 2023ꯒꯤ ꯁꯦꯛꯁꯟ 163 ꯁꯕꯁꯦꯛꯁꯟ 2ꯒꯤ ꯃꯈꯥꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯌꯨꯝ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕꯒꯤ ꯑꯊꯤꯡꯕ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 8ꯒꯤ
ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯊꯝꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯅꯔꯤ ꯇꯧꯕꯇꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ 10 ꯐꯥꯎꯕ ꯑꯗꯨꯒ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛ 4ꯒꯤꯅ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯐꯥꯎꯕ ꯑꯊꯤꯡꯕ ꯑꯁꯤ ꯀꯣꯝꯊꯣꯛꯂꯤ꯫ ꯀꯔꯐ꯭ꯌꯨ ꯑꯗꯨꯝ ꯍꯥꯏꯅꯔꯦ꯫ ꯑꯊꯤꯡꯕ ꯑꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯃꯤꯌꯥꯝꯅ ꯈꯣꯏꯁꯥꯎꯅꯕꯒꯤ ꯏꯍꯧ ꯂꯥꯛꯁꯤꯟꯕ ꯉꯝꯂꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯂꯩꯉꯥꯛꯀꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅꯗꯤ ꯈꯪꯂꯝꯕ ꯌꯥꯏ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯑꯊꯤꯡꯕ ꯊꯝꯕ ꯑꯁꯤꯅ ꯏꯔꯥꯡ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯍꯜꯂꯦ ꯍꯥꯏꯅꯔꯤꯕꯁꯤꯗꯤ ꯆꯨꯝꯒꯅꯤꯗ꯫ ꯀꯔꯐ꯭ꯌꯨ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕꯒꯤ ꯊꯝꯂꯤꯕ ꯑꯊꯤꯡꯕ ꯂꯩꯅ ꯃꯤꯌꯥꯝꯅ ꯋꯥꯀꯟ ꯃꯤꯐꯝ ꯐꯝꯃꯤ, ꯂꯝꯕꯤ ꯊꯤꯡꯏ, ꯅꯨꯃꯤꯗꯥꯡꯗ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯆꯠꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯨꯃꯤꯠ 5ꯅꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯏ꯫ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯃꯅꯨꯡꯗꯁꯨ ꯑꯗꯨꯃꯛ ꯈꯣꯡꯖꯪ ꯆꯠꯊꯔꯤ꯫ ꯃꯤꯌꯥꯝ ꯊꯣꯛꯇꯨꯅ ꯂꯝꯕꯤ ꯊꯠꯂꯤ, ꯈꯣꯡꯖꯪ ꯆꯠꯊꯔꯤ, ꯋꯥꯀꯟ ꯃꯤꯐꯝ ꯐꯝꯂꯤ꯫ ꯂꯩꯉꯥꯛꯀꯤ ꯑꯊꯤꯡꯕ ꯀꯔꯐ꯭ꯌꯨ ꯂꯨꯞ ꯀꯌꯥꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯨꯝꯅ ꯂꯧꯅꯗꯦ꯫ ꯊꯧꯑꯣꯏꯗꯦ, ꯇꯧꯅꯤꯡꯕ ꯄꯪꯇꯧꯗ ꯇꯧꯏ꯫ ꯀꯅꯥꯗ ꯍꯥꯏꯔꯨꯅꯤ, ꯀꯅꯥꯗ ꯂꯥꯎꯔꯨꯅꯤ, ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯅꯅꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ, ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯂꯅꯤ ꯍꯥꯏꯅ ꯂꯥꯎꯅꯔꯤꯕꯁꯤ꯫ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯁꯤꯚꯤꯜ ꯋꯥꯔ ꯅꯠꯇ꯭ꯔꯕꯔꯅꯦ? ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯄꯥꯏꯗꯕꯗꯤ ꯈꯪꯗꯦ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ 4 ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯣꯗꯨꯆꯦꯔꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯁꯥꯝ, ꯀꯦꯔꯂꯥ ꯑꯃꯗꯤ ꯄꯣꯗꯨꯆꯦꯔꯤꯒꯤꯗꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 9ꯗ ꯚꯣꯠ ꯊꯥꯗꯅꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ꯫ ꯇꯥꯃꯤꯜ ꯅꯥꯗꯨꯗꯒꯤ ꯁꯤꯠ 253 ꯂꯥꯛꯂꯤꯕ ꯁꯒꯣꯜꯁꯦꯟ ꯑꯦꯄ꯭ꯔꯤꯜ 23ꯗ ꯅꯣꯡꯃꯇꯗ ꯚꯣꯠ ꯊꯥꯗꯅꯔꯒꯅꯤ꯫ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯁꯤꯠ 234ꯒꯤꯅ ꯇꯥꯡꯀꯛ 2 ꯊꯣꯛꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 18 ꯑꯃꯁꯨꯡ 18ꯗ ꯚꯣꯠ ꯊꯥꯗꯅꯔꯒꯅꯤ꯫ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯃꯦ 4 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯚꯣꯠ ꯃꯁꯤꯡ ꯊꯤꯒꯗꯧꯔꯤꯕꯅꯤ꯫ ꯁ꯭ꯇꯦꯠ 4 ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤ ꯂꯣꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕ ꯏꯂꯦꯛꯁꯟ ꯗ꯭ꯌꯨꯇꯤꯒꯤꯗꯃꯛ ꯆꯠꯈꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯃꯨꯛ ꯍꯜꯂꯛꯂꯒꯅꯤ꯫ ꯃꯈꯣꯏ ꯍꯜꯂꯛꯄꯗ ꯑꯇꯣꯞꯄ ꯐꯣꯔꯁ ꯈꯔꯁꯨ ꯂꯣꯏꯅꯔꯛꯄ ꯌꯥꯏ, ꯂꯣꯏꯅꯅ ꯄꯥꯛ ꯁꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯕ ꯌꯥꯏ ꯍꯥꯏꯅ ꯃꯨꯔꯨꯝ ꯁꯣꯟꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯁꯦꯟꯇꯔꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯁꯨ ꯃꯥꯜꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯃꯨꯛ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ (ECIꯅ) ꯁ꯭ꯇꯦꯠ 4 ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯍꯦꯛ ꯂꯣꯏꯕꯒ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ UT ꯄꯨꯟꯅ 22ꯒꯤ ꯁ꯭ꯄꯤꯁꯤꯑꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ (SIR) ꯑꯣꯐ ꯚꯣꯇꯔ ꯂꯤꯁꯠ ꯄꯥꯡꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯈ꯭ꯔꯦ꯫ SIR ꯑꯁꯤ ꯁ꯭ꯇꯦꯠ 10 ꯑꯃꯁꯨꯡ UT 3ꯗꯗꯤ ꯍꯥꯟꯅꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ SIRꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯚꯣꯇꯔ ꯂꯤꯁꯠꯇꯒꯤ ꯁꯥꯖꯤꯟꯅꯕ ꯑꯃꯗꯤ ꯆꯨꯝꯗꯕ ꯚꯣꯇꯔꯁꯤꯡ ꯂꯧꯊꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ SIR ꯁꯣꯏꯗꯅ ꯇꯧꯈ꯭ꯔꯒꯅꯤ꯫ ꯁꯦꯟꯁꯁꯁꯨ ꯃꯇꯝ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯑꯃꯁꯨꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯋꯥꯐꯝꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯔꯨꯂꯤꯡ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟ ꯑꯃꯒ ꯃꯔꯥꯜ ꯁꯤꯟꯅꯔꯤ꯫ ꯍꯧꯖꯤꯛ ꯆꯍꯤ 3 ꯐꯥꯔꯛꯂꯕ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯂꯤꯕ ꯂꯥꯜꯂꯛ ꯑꯁꯤꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯀꯔꯐ꯭ꯌꯨ ꯑꯃꯗꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯃꯥꯌꯣꯛꯅꯔꯤꯉꯩꯗ SIR ꯇꯧꯒꯗꯧꯔꯤꯕ ꯑꯃꯗꯤ ꯁꯦꯟꯁꯁ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯅ ꯀꯝꯗꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯣꯏꯅ ꯇꯧꯕ ꯌꯦꯠꯅ ꯊꯥꯖꯗꯕ, ꯌꯦꯠꯅ ꯇꯧꯕ ꯑꯣꯏꯅ ꯊꯥꯖꯗꯕ ꯍꯥꯏꯕꯗꯤ ꯃꯨꯛꯅꯕ ꯑꯃꯗꯤ ꯊꯥꯖꯅꯗꯕ ꯑꯁꯤꯅ ꯁꯨꯃꯛ ꯃꯁꯥ ꯃꯔꯦꯡ ꯁꯟꯗꯣꯔꯛꯂꯕꯗꯤ ꯄꯦꯟꯅꯥ ꯁꯦꯝꯂꯤꯉꯩ ꯁꯃꯨꯔꯧ ꯌꯧꯏ ꯍꯥꯏꯕꯗꯤ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩꯗ ꯊꯕꯛ ꯑꯣꯏꯗꯕ ꯍꯥꯏꯕꯗꯨ ꯇꯥꯗꯨꯅ ꯇꯣꯛꯂꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯆꯤꯡꯅꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯣꯛꯅꯕꯗꯤ ꯍꯣꯠꯅꯃꯤꯟꯅꯕ ꯆꯨꯝꯒꯅꯤ꯫